Lenga kasuchana taba kuki laloluf kuki National Front Nelun KNFN na mayai kabanishagi mayokta sangsilakpa khongjanggi sarukama oina lup adugi anti drug shell na thasigi marigi nungthil pung amarom tabam patamda National Highway number 2 Imphal Dimapur lambidagi lupa crore kyagi mamal oigataba brown sugar sing fagatpa ngamkhibaga loinana fagalaba drug sing adu mai thaduna mangankre hairi lupasigi Information and Publicity Secretary Go Elias Kukina thadurakiba cheroladuna makha taribadi Fagalaba drug sing adu lup adugi high command gi pautak matungina ngarang mai thaduna mangan khibani aduga drug sing aduga konana faraba Churachandpur district tagi mioi aduna matung tawduna ba warak watembaga loinana warning piraga thadokre KNFN gi anti drug sale na drug lalonba sing ningthina monitor tawba gi thabak chathari maramaduna drug lalonba gi thabak tawbiganu miyamna su saugat piganu civil society organization sing parents samadi guardian sing amadi wakalon manava singna lup asina lokhalakliba khongthang asibu saugat piyosu hairakli